Image PAODAM yang biri bakwai kibikpo tam kumandarim na tramnok sebaloina na ngasigi marubu pau pijari. Hypo malang mai jadanongi mograga mathoi suba nising thorom pangthokre. Tha taruk tolopi debagi mayokta ngasi Kaksin Municipal Council da mathau toriba lenga ki thongi singna wakat mipum phamduna thabak lepagi khongjam changsin Anti-Human Trafficking Awareness Program ama ima kondong lairen bi harau bu moreda pangthokre loina Sonali forward hard kibagi action taken report ama Goa government na Haryana government da pesin kre. Object mapungiba pau lobidasi state level hypo Zadanung Debt Anniversary Committee na Jalarong Union Assam Manipur Nagaland ge khusam naduna Kasam party leba Zadanung Pakta freedom fighter hypo Zadanung lekidabagi mograga mathoi suba nixing from pangthokre Thormaduda Thamibal SCG MLA Kumuksum Jaikishna Atoival Mitungan Oibagalina Somar SCG MLA RK Imos Saruyake Nasiki Thormaduda Hypo Zadanungi Morti Hikat like a Tamduna Ikai Kumawutke Thorungi Atoival Mitungan Giwarul Peduna MLA Jaikishna Rani Garden Liu Hera Sandra Pauna Brijabasi Tangal General Kanano Hyderabadi Manipur Kananaba Iramdam Kananaba Irisha Singh Kananaba Lateng Nakiba Atobani Haina Miam punam una thorum pangthok na bagum hypo Zadanung busu nisingduna thorum pangthok nari haina phongdoke Ibu miam punam na hypo Zadanung chelam bagi Manipur kini bagi ai group kani bagi ai na group kana bodai tholai thadu na bagi pangkan thona lai bedo akoi punam susu leisi ai jabol na hypo malangmai Zadanung kawi lerambana lamdam asida kawi furup na mut panaidan laibani adubu ngasidi kabui furup asi mut khiba yabagi akiba phibam ama leire masi khangna lengak na furup asi mut khidana ba thabak paikhatpagi matam oire haina kabui union manipur gi president Dr. Hira kabui na phongdokre ngasi state asida senba thungna pangthok nariba manipur gi freedom fighter hypo Zadanung na laikhidaba sahi modraga mathoi subagi nixing throm ama kabui union manipur amadi Kaikhu Kabui Youth Club na Sinduna Imphal East ki Kaikhu Kabui Khulgi Community Hall da pangthok pathoram da Dr. Herana wafam si phondok kibani ngasi pangthok kiba thoram aduda saruk yakiba singna laikhidraba freedom fighter sigi mafam da haikat laikat tamduni kai khumna utke thoram adugi matang da Dr. Hira Kabui na makhata aduna haikibda ngasigi numit asai Manipur gi maru oina Kabui furup ki oinadi kawba yadaba numit amani Zadanung masagi sahi kun helakpada British na kabui gi satna lonchat lining laishon muthat na honor pagi mayokta lep khiba dusing bani Manipur gi ning tamba ngak na honor khiba athobani mahak na British gi mayokta lal hawi haibagi baralda thori yanduna hat khibani mahak polak padagi kabui oina polak khibani mahak na hinglingaida Jalayalung haiba laikhide malangmai haibasi mahak ki sagai ni Masimakna kabui amani haiba masak takli kanagumana lana puwari punana ba honabani asingba puwari lana udanaba ngasidi athoba sigi thorum pangthokpada haipo malangmai Zadanung kabui haina pangthokpani nakal amromda kabui furup ki satnabi lon kannaba furup asina honaduna lakli haukiba sahi isingan ga sunatra mari dagi primary school gi thakta kabui lolna mairoi singi laik tamba horomlabani adu haukiba sahi isingan ga sunatra impan dagi rongmai lon oina lengakna othokibani masimak lengakna kabui lon mangna silabra haibagi singnaba lai aduna asingumba asoiba kaya asi somthokpiu nak lon mangna badi furup ama mangani haibasi lengakna khanbiu haina phongdokhe thromadura kabui kanglupi maru oiba rusingba kaya su saruk yakhi Leirambadagi kabui jehuli fam mangdabne haibade achumba marik chumlaba wakhaloni mana ahan mada thamdagi le magi kasam lining lai chai ipai pugi che mangbi yaroi haina mana pi takhiba mayam lai Christianized torapa within Petrogruna torapa matam sida kangsi sande ki kangsi yebe matam da ekoi kabui
puilon kun mana kambilon hai ka ri mi khre khre char se chapa ho de mama pi ta ki hai na ahan lamman ni samjai adu dai koi mang mata ri ko hai de ma mayam paudam mayam chu pi khi adu na ma che asek mani kabui che ma che culture ka samya che ma lai bge nik ning sing mani na tari mang ki pa ya ngasi Indo Myanmar border town moregi mafam ani ahumda akaknabu paw ama phangragi second MR Kasing Commando manga suba sam rifles amadi more police ki team na half search operation ki atauki tungda more war number 8 ngamkhai veng da we amagi yumda search operation chathabda lupa crore amaga lakh ahum rom gi oigedaba WI tablet piece listing kun phat pangam ki yum adugi mapu sen ki bana maram oirga masak maming di khang bangam hodre hairi search operation aduda Myanmar currency listing ma nota piece sani ga tara punna lupa Myanmar paisa da lupa lakh tara ga listing yang khai amadi Indian currency da lupa listing humdra ga tel ga chama recover tauki tungda phagat laba problem sing paumi singi mamang da puthok laba matungda more police station da kusne kare hare Manipur lenga ki makhada Manipur ki tongan tongan ba urban local bodies singda mathau toriba lenga ki thomi singi tha taruk surbu phawba torop bithok pidabagi mayokta tha sigi haukiba tang kuntre tagi Manipur ki urban local bodies singna mathau toriba lenga ki thomi singna Sangsil akba khongjang gi saruk ama oina ngasi Kaksing Municipal Council da mathau toriba lenga ki thomi singna wakan mifam phamduna thabak laipagi khongjang sangsin khre All Manipur municipality employees and workers union Manipur gi lamjing makhada tha taruk ki tolop pithok piu haiba demand tawduna chatheki ngasi gi Kaksing Municipal Council gi lenga ki thomi singi wakat mifam aduda saruk yaramba Kaksing Municipal Council gi driver Y Mahendra Kowa thomi amana phondrokpada Urban local body singi oiba mifam ama pangthoktuna thomi singi tha taruk ki tolop pithoknaba lenga ki mari leinaba director commissioner secretary singba da aiba serol Pisinuna taksin kiba laikre adum oinamak ngasi phawa lenga ki maikai dagi positive oiba response amata pirak taba na thomi singna thabuk lepagi khongjang asi sangsin bani thomi singi pifam thokpa tolop asi pithok pidriba phawa amadi lenga ki maikai dagi thajaba yaba pakum phangdriba phawa thabuk lepagi khongjang asi makhata na sangsin khigani tha taruk tolop phangdana direcpada thomi singna thenonggadaba khudong sadaba sing adu minister na ubiduna ahenba mieng changbiu haina su mang appeal tawrikle commissioner secretary na singma mayamda koi no chief passenger khare adugi makhata poina koi chali batha sigi tang kuntere te koi sai si sangsin jarpani adubu ngasi pawba koi na pising gi ba se sing adugi respond amok pibirak tabna maram oraga koi ngasi dagidi akoi sizwa strike asi koi yamna kanna sangsin jaba haujare masi akoi tolopsi pidri phawba akoi gi pipam thokpa tolopsi pidri phawba government gi side ta gi respond pirakti phawba akoi strike asi matam kaktana akoi sangsin jagani haiduna public myam gi mafamda amadi sa cm gi mafamda akoi Hamzari Hamrom da su khongjang asibu sawat pa oina Thawal Municipal Council gi employee amasung worker singna su thabak lepagi khongjang changsin ba hokre ngasi Thawal Municipal Council gi office complex na pangthokpa council asigi employee amasung worker singna thabak lep laga wakat mifam phamba duda saruk yaramba All Manipur Municipality Employees and Workers Union gi President Sograkpam Robin na phondokhibada Manipur lenga ki mahut loisang na chaliba tha asigi kuntaruk phawbagi manungda thabak oina onthok piraktragadi August 23 tagi lamdam asigi municipal council khudingmaki employees sing amasung workers sing thabak lepagi khongjang chaksinaba warep asi lokhiban haina angna makhata na phondokki amadi ekhoigi khusman toro pithopiraga india government gi amadi manipur gi hujise swasthya minister amadi india government gi project center sponsor oidibasi koi thabak sijage annaga chu manipur ga koina On Manipur Employees Worker Union na haiba strike asida koina siswak asida mari leina department na aikoi tolok ju pithopiu aikoi thabuk sijage amasum aikoi kya sang nai dan tolok pide basi koi staff singi haiba nyui basingi turi le khanabgi na tolok sang nai pibi na bagi na plan da piram paisa se nam ta pibi haiba atin duninga koi
ngasi ko siswa isai satjari basi India Pumbagi Oina undergraduate and postgraduate Tamnamagi Damak National Testing Agency NTA Common University Entrance Test Kuwait Pangtokhiba Asigi Anishuba phase da Manipur University da postgraduate Tamnamagi Kuwait exam Asida Manipur gi Mahiroi Singh Manipur gi Wangmada examination center Pirakbasi Laibak Thibani Haina Federal Students Organization Kalipak Facebook na Pongdorkley Hiramasiga Mari Lena Kawa Naurem Lekai de Leva Facebook ki office ta Pangtokpa Pawmising Unava Amada Secretary Education and Library and Rikesh Mangangna Makatan Hai NTA na Punna India University Nifu Marida postgraduate Tamhanabagi Kuwait Pangtok Riba Asigi Anishuba phase gi Oina Punna Mahiroi Lak Anika Lising Maudra Samri Maudrana register Tauduna Manipur University na Manga Super Rank ta Laiduna second phase gi Oina Mahiroi Singna Khwaidagi register Tawa University Oiri Maram Masina Apunba Mahiroi Singh Asigi Manungdagi Manipur University da Tamjaningduna Kuwait gi registration Tawa Matamda examination centers wo Imphal da first preference Pikiba Manipur gi Mahiroi Singh wo Manipur exam center Bibinabagi Damak Atuba Tamda NTA ga Pau Pauno Biduna Mari Lainaba Singna Sinbiu Haina Apel Tarukle Hantaki Common University Entrance Test ki examination center asibu Manipur ki wangmada pirakpana maram warakanda paisa nungsa ki khudongchadaba chathok jasim ki khudongchadaba leiriba kaya sing asina Manipur University da Manipur ki mahiroi kaya ama tamba phangloi dori maram asina Common University Entrance Test ta phanglakpa mark ki matungina Manipur University na su mahiroi laugadabana maram warakanda iramdam asida leijariba khudongchadaba kaya dagi Common University Entrance Test Manipur ki wangmada center tarakuna parkha thahaudraba Manipur ki mahiroi sing kaya amadi tamba phangloi dori asumna iramdam asida leijariba aikoi ki university da aikoi ki mahiroi singna tamba phangdaduna leigidoriba khudongchadaba kaya sing asibu kupna khanthabire harakanda iramdam asidagi Tholakliba Mahiroi Kayabu Tungkoina Amadi Makataba Awang Bataki education Panganabagi Damak Kudongshadaba Kayama Handak Nang Liba Singase Ko Nanabagi Damak Amuka Hana Pesoki Maiketagi Manipur University ki Vice Chancellor Amadi Manipur State Government ki Education Minister ki Pung Chingchinjari Lengangna environment Kananaba U Pambi Kaya Thanaba Honrengai Marak Asida Serap Court Complex Manung da Hova Sahi Yankai Matak Suraba U Pambi Ama Ikang Kaudana Haukiba Tangjanumita Yantat Lambabu All Manipur Bar Association Ambana Irinda Pondokuna Serap Court Complex Mamang da Wakat Mifam Pangtokre Nasigi Wakat Mifam Aduga Mari Lena All Manipur Bar Association ki President Tomsa Maitain Hai Masagi History Lejaraba Sahi Yankai Matakta Hauruklaba U Pambi Asibu Kanana Karigidama Kanada Su Hiramdana Yantat Livano Todok Asi All Manipur Bar Association Yam Haktina Lawi Tok Liba Todok Asigi Matanga Chief Justice da Ayi Sero Patient Kray Amadi Inquiry Tohunduna Action Lakot Halagani Haina Foundoki Manipuri Matam Amagi Film Gi Saknarbe Actress Kamlana Nasi Impal East District Ki Manung Dalaiba Sangakpam Bazarda Galaxy Biker Haina Mingtonba Cafe Ma Sangakre Nasi Sangakiba Galaxy Biker Cafe Gi Proprietor Maisnam Bikramjit Nahai Cafe Asina Maruina Laibak Asigi Tongan Bada Laiba Bikers Singi Oiba Akanaba Tumpam Amadi Makoida Asa Taki Kudong Zadaba Kaya Sing Adugi Namak Kanduna Cafe Asi Hangdopani Hena Maruina Lamdam Asigi Bikers Singi Oiba Meeting Point Ama Sengut Nabagi Wakalon Su Yauri Loinana Lamdam Masigi Bikers Singidama Cafe Asida Akanaba Kudong Sabasu Bigin Haina Mahana Makatana Pondoki National Commission for Women Amadi Manipur State Commission for Women Anina Sinduna Anti-Human Trafficking Awareness Program Ama Nasi Ima Kondong Lainbi Harawung Moreda Pangtokre Thromaduda Ulka Salam Chairperson Manipur State Commission for Women Srimati Lilabati Senior Coordinator National Commission for Women Amadi Manipur State Commission for Women ki member Srimati Laurembam Dayabati Devi Srimati Thumlip Tiningpham Monsang Amadi Ti Suongsin Koirengna Su Saruk Yakhe Thromaduda Binobala Nomikapam Deputy Director
Social Welfare Department Prevention and Support Service to Victim of Trafficking haiba topic ta O Sukumar Singha Additional SP Law and Order More Police Morena Rescue Investigation and Prosecution of Human Trafficking haiba topic ta amadi 5 Assam Rifle gi Major Ranbir Singhna Border Management to Trafficking haiba topic ta wanga ke Thromadura Tenopal District amadi Sandil District ki manung da leiba tongan ba women organization sing NGO kaya amadi morege CSO ki leaders sing su saruk yakhi Nasi Imphal East BDF Welfare Association na Imphal East District ki Yaripok Top Singh dagi Laikhidraba BDF KH Bokul Singh gi Lehoriba imung manung da sel oina lupa lak amgal lising yang kai tengbang pibaga loina na imung gi awab su saruk yakre haiba sempam asi Imphal East ki SPM Pradip IPS ki pautak matung ina association asi ki thomi sing amadi Andhra Police Station gi OC MD Riaz Khan ga loina na satuna Laikhidraba gi imung manung gi mioida sinaki bani BDF sing na ngasi phawda Manipur gi law and order ngak pada saruk yadrun lakli lengak na sathariba war on drugs ki thabak sing da su mai pakna depalik tana yamna drug mayam ama phagat pada BDF sing su asabu thorang lawduna lakli loina na haukiba August ki tang amada Manipur gi senglaba assembly session da chief minister na BDF singi yaifanaba honorarium matam asiga chaneba mawongda hengalagani haina lauthokiba adu thabak to onthok piduna thawai haksang yauna duty tawjariba BDF singbu thawna hapiu haina association asina phangdorle matam kaya gi mamang dage hauna thinungai gi praja miyam amadi lamdam adugi sakhot thorang kaya tawduna lakhiba root of social empowerment rose club thinungai na sendula ngasi ahanboina Lukrabi amadi disabled ORB nupi singda pension gi senpham yanthokre Rose Club na sillaga club asigi ground da Gulapi amadi gita GG license sponsor tawduna thinungai GP gi ward number 5 ki manung da leiba Lukrabi kunthram do amadi disabled ama punna nupi kunthraga mari da pension gi senpham yanthokpa aduda club asigi president T Swami secretary Kishan Sapam club asigi members sing amadi laikai ahal singa maru eba mioi singwaina saruk yakhe from aduda saruk yakhibi amana phongdol pada Rose Club na Lukrabi sing gi khanbiduna asum na pension gi senpham yenthok pibase yamna nungai loina pension gi senpham sponsor tawbiba GG license busu hairinga leitana thagat chari haina phongdokhe Bharatiya Janata Party BJP lusingba sonali forgot hat kibagi action taken report ama Goa government na Haryana government pesin khrei Goa Chief Minister Pramod Sawant hagi bada Goa police na case adugi thijiliba adu asumba lambi dani hana TikTok star oiramba sahi nipugum no surabi Haryana gi hisar dagi forgot TV show Big Boss yauna baba August kulhum doida Goa gi hospital amada sina por khibani Goa Chief Minister Sawant hagi bada darkar oirbadi forgot ki dead body adu CBI da sinanaba ready da lay case adugi maramda mamutana thigat hanaba Haryana gi Chief Minister Manohar Lal Khattar na mangon haijakpa laikre police na mioi manga phagat kre makhoi adudi forgot ki male associate Sudhir Sagwan amasung Sukhwinder Singh drug peddlers Datta Prasad Goankar amasung Ramakant Mandekar ni Sudhir Sagwan amasung Sukhwinder Singh gi mathakta mihat pe charge ama charge case thangat kre mara lerba makhoi manga hoji police custody da leibani ayaba yawduna miyam gi oiba namaz sonabagi mi yamna ulambagi damak police na case ama muslim kuntarukta gi mathakta lokot kre thagok asi Uttar Pradesh ki Moradabad district ki manungda Dulhanpur khungang da thokibani khungang aduda masjid amata su leite yum ama da namaz sonaba miyam punba do miyoi kharana yaringda ba phongdok pa leikrabani August 23 da mafam adu leiba local man Chandrapal Singh Kauba miyoi amana case ama thangat ki miyoi tratu ki maming matha khanglabasu atai kharadi khangji hairi thogok asigi matangda Jammu and Kashmir gi hanagi Chief Minister Omar Abdullah na haikibada wathok oiribadu miyam pumbagi nate wathok ti namaz sonbuduni haukiba thakar sida namaz sonbagi mayokta miyoi kyana yaningda ba phongdok lakli madu maru oina right wing outfit singna miyam khomna changsin bani haiki handaksu Bhopal da namaz solingai da Bajrang Dal gi miyoi kharana Hanuman Salisa paiduna disturb toki hairi
hojik aroibada maroi pa hon pijari haipo malangmai jadanongi mawdrag mathoi suba nising thorom pangthokre tha taruk tolop pi debagi mayokta ngasi Kaching Municipal Council da mathau toriba lenga ki thawmi singna wakat ni pun phamduna thabak lepagi khongam sangsin kre Anti-Human Trafficking Awareness Program ama ima kondong lainan bi harau bu moreda pangthokre loinana Sonali forward hard kibagi action taken report ama Goa government na Haryana government da pesin kre ngasigidi mes padam sandok seba matang sir lojeri miyam amukana kurumju